Ngashi phongkiba tongan Manipuri siphongsing amasung thokiba thawda wathoksingdagi maruoibi ipausing meyamda thamjagi ahanbada sanalaiba pauksidagi lokusaraga irang lakshinanaba thauchul security mifamda puthoktuna khanakre AK Mishra Susampura ahing yarektuna Kuki lusingba singa unakre sanalaiba pauksidagi lokusaraga Manipur haujuk oiriba security gi phibam minister nongthoma berena siya lawtuna pangthokiba awangba thaki security gi mifamda puthoktuna kupna nainakre Kuki militant single lenga kasana riba suspension of operation sugi interlocutor oidiba AK Mishrana lusingba MSA gi team Susampur ahing lektuna Kuki sing wa khanaruraba matung Imphal halakre AK Mishra masum joint director IB Northeast Dr. Mandip Singha Tolina ngarang digi hautunu Susampur Kuki miyambu lusingliba Indigenous Tribal Leaders Forum gi lusingba singunaki Joint Director IB Imphal DC Susampur DC Darun Kumar Masum Assistant Director IB Susampur Samin Thangsing Yaun Unakiba du Sayesi August Nipanda Union Home Minister ga pangthokiba mifamaduda khanakibu wafam sing review tokibani Ministry of Home Affairs ki bakokthongba official aniasina ngarang Susampur ITLF yauna tongan ba stakeholders sing unaraba matungda ngarang ehing district aduda yareklaba matungna ngasi atei stakeholders unaramlaba matungda numiyungba matungda Imphal gi tamak Susampur thadorakibani ngarangi unaba duda interlocutor AK Mishrana Kuki singi political demand gi matang hai su group singna makhoi gi demand sing adu pisilak plaire adubu laigang na ayaba pirak pangaidi lamdam asida ingda tapthaba phibam lakhanana ba masuma pungphabu warisin puroknaba punamangna puna khotnaminaba mathautai ITLF na E9 tabagi thabak sathabigano Amaramna CM Secretary ta pangthokiba mifamadugi matangna pausisina phangma paugi pauna hai se minister nongthomba birena share logduna se minister secretary ta pangthokiba top police officials Assam Rifles amasum atai security officials mifamadu sargaki loinana mifamadu Manipur housing oiriba security gi phibam masi lakshinana ba apun ba thausalama paikhatpegi tangai phadabasing puthoktuna nainaki ngasigi mifamadu Manipur thakra ingda tapthaba phibam ama lakpa haururaba matungda haukiba November 5 gi ayukta sahi nauriba na ani Abinash maiba mamasum ningthaujam Anthony Sakmaidigi kangla tongbiromda satkiba lambi digi mangkiba masum November 3 ta kangsup singkhongna miyamgi mop amada nupi ani yauna Kuki phuruki miyoi mangagi manungda miyamgi irang aduda miyoi ani thiba khangdana leidiba sigi matungda irang amuhana thulakpadagi oirakliba phibamadu mifamadu puthoktuna gopna nainaki ngarang se minister secretary ki darbar hall pangthoki irang sida lanjenaraga leiriba miyamgi leinaba yum sabi scheme hautokpagi thoramda paumi singna hangbawanggi pakhum piraduna se minister N Berena Manipurda Thakra irang nem tharuraba matungna haukiba numit khrani sida numai kapnabagi thaudok sing tholakpa si lebaktibani miyamna puning phathana leibiduna yariba makai E9 tanabagi wakal thadokpyo Hiram Kudimak logi matungina masum constitution gi provision gi makharu correction prona bohonasi Hausuk mirakta leiriba loni adaba khulai singa sifagaraba paksana thigumbi thabak sathari State amasum central force na puna thabak tawminaduna aranba tawba miyoi sing phaganaba hotnari haikenasu pawksita makhatana phungdorakli atoba pawamadana Kuki area state force mathau tawbi yararoi Manipur gi Kuki na namna tabi area state force amata mathau tawbi yararoi miyamna lengak saragan haina committee on tribal unity kotu gi general secretary lamilun singsna phungdokre Maitai gi naha ani thasi ki mangara kangpokpi romna sanghraga mangkhiba mari leinana Manipur police na Kuki gi miyo ani fajin kiba masum Susampur gi kangpokpi tamna luhugumba gi thorom yaw blakpa miyo maribu sakangdaba singna phakhraga miyo ani tamthina hatpikre loinana miyo ani thiba khangdana leiri haibigi wahauda akan mamona ngasisu kangpokpi da khongjang sangsingkre ngasi ayu angan badigi horaga brigadier Thomas Ground miyo lising kya murum pullaba matung Kangpokpi gi ASP ki office phaw asobu rally ama sakhi khulaw ke amrum lawdru sakhibu rally edru Kuki gi area state force thambe yaroi asuma wel fangalo phajin ki basing thadur au haiba yauri khongjang loi sing aduna Kangpokpi gi ASP gi office mamang na thomjinduna ngasinu midang athing bu phaw leisin badigi Imphal tamna lakpa potpu gari sa mo yangkai panduna lekhi khongjang siga mari leinana pawmi sing da wangang laduna kotu gi general secretary na makhata na hai Hauzukti miyamgi wakhalon si aikoina lakshan mangamdre laigang sathariba michang mikhai naiba thawong sida khangduna khak laithoklaroi miyamgi aningba apamagi matungina sangsilakpa khongjang sing apapata punamaki teksak laigang na pugadabane
Maram asina Kuki sing namna tabi area state force amata Mathou tauba Yararoi miyamna adumak lengak paizargani Phakibasing adu thaduroktriba phawba miyamna khongpham ama phawba handoktuna Kangpopigi SP office mamangda thomjinduna leikhigani haidenisu pawsidasu makhatana phongdorakli Makasa tharakpoina huyelan pawdige topa maruiba pawkranama kumbigi pombikhok amasum sandon pokpidesu anawba lanphamoirakle Kuki militant singa kamna kre khulngakpa amasukle me ahumdagi satharakiba tamthiriba lan matam khra Patharuraba matung mamang thagi kuntraga mathuida moregi SDPO Singtham Anand Kumar Kuki militant sing numina kaptuna hatkiba matungdagi amuk hana khangkan khansilaki lanpham singi manungda Bishnupur district ki Kumbi PS na koliba Pombikho amasum sanon pokpisu yaurakpaga loinana Kuki militant sing na haunana khuthongnarakpada khulngakpa khunjama numina pandana sokpadagi sizu hospital laikanakre thaudo sing si Ccpur district ki Kasom tampak amadi Goan tabirom digi Kumbi PS na koliba khul ani sigi area da Kuki militant sing na numay kapsilakpadagi nakalani gimarakta pung marirom sumna numay kapnaki ihan hananga si ayuk pung taruk rayalakpada Kuki militant na khul ani si tamna numay maru kaya kapsilakibani nakalani gimarakta akan mamong na kutok na kibaw sida khulngakpa yawba moirang thoya lekai digi masagi si kuntraga mangarom suraba salam nawba apok PS Prem Kumar kobo khunjama oi thangba pambom da nongoi maru na pandana sokpadigi sizu hospital pukhatna lekanaki thaudo thopam dagi mak nungthil gi pung ahumga minute kullom tarakpada sizu hospital pukhalaki maki pambom da panma nongoi maru ama phawdok tunu sakhi adumainama tangai phadana operation tawdaba yaraktabadigi ngasi numidang wairam operation mai pakna pangthokra haidi Pombi khok amasum sanon pokpi area da nakalani gi marakta khuthoknare haiba paw phangmadagi mafam ani sida naknana leiba khul kaya dagi khul ngakpa singsu sangsilaktuna mating panglaki aduga ayuk pung 13 makhairom tarakpadana Indo-Tibetans Border Police ITBP yauna ahenba force sing thomjilaktuna nakalani gi marakta khuthoknariba du lepnanaba loudspeaker phawbu sijinaduna laurakpadigi khuthoknaba lepki nakalani na khuthoknarakpa sida Ccpur romdagisu khusu khulai matik sana paiba Kuki militant sing tongbu gari taraga mangaro maphamadu tana sangsilakre haibigi paw phangki paw sidagi khulngak liba khunja sing hanadagi hena mikup nahom sing lekhi phibam asi security personnel sing matik saba ngaksel thorang lokhalaktrabadi nakalani gi marakta makhatana khuthoknarakpa yabigi thajaba leidi haidenasu paw sidasu makhatana phongdorakli atopa pawmana JDU dagi BJP on khraba MLA manga amukasu khunu makhong samlaure separate administration tanbada yawba ani yawna MLA manga gi disqualification proceeding sathanabinaba high court pokatre me ahum dagi Kuki lamen tuyen basingna makhoi gi militant singa kusamnaduna atamnana mitai de onsinduna satharakli lana sibu Mathou hapadana tana Manipur dagi tongan administration pigitabani haiduna taliba MLA taragi mathakta Manipur lengak BJP Manipur Pradesh amasum Manipur Legislative Assembly na lokhatpam thokwa thaba amata lokhatre haiduna miyamna pendaba phongdoknaringai gi sairakta separate administration tanbada yaw MLA ani yawna punna JDU dagi BJP on kiba MLA manga gi mathakta disqualification gi proceeding sa thabinaba high court wakalakre Mamangi kumja English ngani ki kungani thoi ki February kungani panamasu March manga da thengthang ani thongna pangthoki ba tarani thoi suba Manipur Legislative Assembly ki mikhal sarugya ki ba Janata Dal United Manipur Pradesh ki oina MLA taruk mai paglaki bani JDU ki ticket mai paglaki be MLA sing aduna mapan thangmaiban AC ki khumuksam Joy Kisan apopale ki taraba case imosa thangmaiban khuyathong polem lekai yangkha ke manga tipai muk AC ki ngursang lur sanate apopole kidraba Gordingland Zolian Parbungkhul 40 jiribam AC gi MD Asawuddin apokpa Tapan Ali Sonapur Part 1 taraga manga wangkhai AC gi thangjam Arun Kumar apopole kidraba TS Birchandra singmairong mamang lekai yangkhai gani pan Ccpur AC gi LM Khawti apokpa Songkho Pau Khawti amasum Kuntra Lilong AC gi Muhammad Abdul Nasuni JDU Manipur State ki oina MLA taruk karakhibagi manungda MD Abdul Nasir natana lemhauriba MLA mangana Manipur lenga talusingliba BJP de merge tokibani masigi matang MLA mangana punu khuyek piduna Manipur Legislative Assembly gi speaker das September ama English ngani ga kungani thoi da ayib sirul ama pisin kibani JDU gi MLA taruk ki manungdagi mangana BJP de merge tokraba matung thangnaba numit September ani English ngani ga
Kunganithoida Manipur Legislative Assembly ki Maikedi Secretary na Bulletin Part 2 na number 17 thoktuna MLA mangana BJP the merge tawre hairakibu wapam adubu ayaba piri haina phongdokhibani masigi matungda JDU gi Maikedi ki January 13 English nganiga kungohumdoida party asigi MLA sing oina karak lawaga BJP the merge tokshin kiba MLA mangabu Constitution of India gi 10 schedule gi paragraph 2 clause 1 clause A amasung Constitution of India ki article 191 clause 2 amasung Manipur Legislative Assembly disqualification on ground of defection ruled 1986 ki matungina MLA oibadi ki disqualify tawirma Manipur Legislative Assembly ki speaker da ayi besirul ama pesin kibani Serol adu party sigi Manipur unit ki secretary general Maisnam Dorendro apako lekidraba M Tombi Wangkhai Yonglan ayang palida leibana petitioner oraga file torokibani adu moinama election karak matamda political party amagi ticket karak laga atopa political party amana merge tokshin khibi ki mayokta JDU gi maikedi speaker wakat khiba petition adu gi matungina ngasi fawda lokat pham topa disqualification proceedings sing lokhalaktabadi speaker file tokiba petition gi petitioner oikiba party gi secretary general masamangna petitioner oidana high court of Manipur da wakalakibani Maki wakada si ko na writ petition civil number 774 of 2023 oina lokhalaga ngasi ko asigi justice golmai gaiful silu kawai gi bench ta hanba item the list okre petition asigi loina petitioner gi maikedi gi file torokhiba miscellaneous case W PC 358 of 2023 su puna list okhi petition asigi respondent singna BJP the merge tawkraba MLA manga gi mathakta Constitution of India ki 10 schedule ki makhada Manipur Legislative Assembly the lingliba tribunal ki presiding officer oiriba speaker amasum assembly ki secretary su yauri ngasi ko na matter se lokhalakpada petitioner ki maikede council ajai pebam na lapki council na court petition asiga mari leinana tawrakiba submission singi manungda BJP the merge tawkraba MLA mangabu 10 schedule ki article 191 clause 2 amasum para 2 clause 1 clause A amasum Manipur Legislative Assembly ki disqualification on the ground of defection rules 1986 ki rule 6 ki matungina MLA oibidi ki disqualify tobina speaker da January ki 13 English ngani ga kungu homdoida ayiba sirul ama pisin ki haiba wafam phongduki loinana MLA manga asigi disqualification proceeding lokhadaba petition asigi respondent number 1 oidiba speaker amasum respondent number 2 oidiba assembly ki secretary da direction pibina basu haijaki aduga MLA manga ki mathata sathagadoriba disqualification ki proceeding adusu October 13 English ngani ga kungu homdoida Supreme Court of India na writ petition civil number 1077 of 2023 amasum asiga mari leinaba case Zayan Patil versus the Speaker Maharashtra State Legislative Assembly da pikiba ruling ki matuin disqualification ki proceeding asi sayol amadigi thengthadana aduga yamlabada tha ani gi manungda wayel phangangadabani haina phongdokhiba su lakhibani haki petitioner ki council ki submission sing taraba matungda court na respondent sing da mathang thagi taragomdai phau gi manungda pakhum pirakadaba notice sing issue tokhi loinana numit asida case asigi makha tabi hearing sathanabagi dama list tawnoba direction piki Panmayabadi JDU ki ticket karaklaba BJP the merge tawkiba MLA manga asigi manungda ngursang lur sanati amasum LM khawtaidi hauzik Manipur bu thugairaga tongan administration loguni haiduna talaga tamthiraba miat mipunsa tharakliba lana sida Kuki Puruki militant sing sakolibani ifong phong no home minister da separate administration pigadabani haiduna demand tawbada khuyek piba yawribani hainasu pawsida sumakhatana phongdorakli Atopa pa omadana Susampur gi mitay sing na lam gi pata pairam di hairuba minister Susindro gi wapam da mai haunu saunare tha asigi ni pa na minister Susindro na miyam tin ma thorama ma da Susampur khunda minari ba mitay sing na lam gi pata mata pairam da basi yam na lebak thibina haina phongdo ki buwa phambu khumuzama maitai lekai pata da land owner association gi mekedi gi kham thengna sore association asigi general secretary Ngariambam ulen mangang na ngasi press club ta pangthokiba pawgi mipam amada minister gi wangang sina Susampur gi mitay sing da sokale maram sina minister na haidokibu wafam adu sengdokpi waiki aduga more the police officer ama hat khraba matungna lokhalagni ba thabak asigumna Susampur amasum kangpukpi da su lokhat pi waiki amarom dana ngasi Susampur da rally Loidriphao shutdown tawgani
Ccpur की joint student body na lenga na Kuki zo Mairoi singi student sector mirai bire haibi gi mayok ta hayang ayuk pung mapan tarak padi gi hauraduna rally against education's negligence haiba banner makada mass rally ma hiang tum lamka da liba public ground gi hauraduna tuibong gi mini secretariat phaw sakadari khongsat asi mapung phana lusindriba phawa Ccpur district ta total shutdown gi khongjang saksingani Makalamatagi gari sing satok chusin tawbu yaroi amasung dukan punamak thonglon gadabani haina rally subu shiliba joint student body JSB na laktokre hayengi rally subu Kuki students organization Ccpur su mapung phana sogot kani haina sirolama tholakren su pausida su makatarakli makasa tharak poina to papawmana lana sida asi ana yorak par asobu thaudang lawriba Jenimski Mirel sangda public toilet leitabana khudong saraba kya mayungnari Say sigi hawkiba me ahum digi sin Kuki narco theorist na mitay furupta atamna landara ko digi asiana kaya yorako matamna analayang gilam da asubo thaudang lawriba Jawaharlal Nehru Institute of Medical Science Jenims ta leiriba Jenims Missouri Middle sing sigi campus ta public toilet leitabana maram oiraga miyamna asubo khudong sa da kaya mayuknari haina Middle sing sida lakpa miyoi sing na fundorakli Chief Minister gi miyeng makhada leiriba Jenims analayang sangasina mamang thakti hauduna haujuk sathariba lana sida asu apanamadi anai yorap matamda lainga ki tungan analayang gi scheme sing phanganduna layeng tuna lakibadana tana relief committee Jenims koba amasu Jenims ki director professor Laisram Debian gi miyeng makhad hangdoktuna lana sina maram oiraga asu apan yorap miyoi sing sialoduna layeng duna laki Loinana lana sida sin Kuki narco theorist na yung kay may thadok pikhibadagi lanjen na to na relief camp na sangjapam lauduna laydibi miron binupi kya masu may pakna angang unan kre lana sida may kani maki asiana yorap matamda Jenimski Middle sangda asiwak sang thamniba sida law bulakpa miyoi singna Middle sang asigi akoi bida public toilet amata laytabana khudong sadaba kya mayuk na rehaidi Middle sang asida lana sina maram oiraga asibak sang law bulakpagi masing nomu gi hengalakli asibak sang law bulakpa miyoi mana phongdorakibada matamamada Jenimski Middle sang yamna tangna asibak sang law laknarame adubu ngasidi lana sina maram oiraga maikai kya asiana yorok maram Jenims ta miyoi kya na makoi asibak sang sing law laknari miyoi sing aduna asibak sang law na ba honabada tungan ba official gi oiba term and condition mapung phana honaba matamda Matam sangna tumak sangli. Asibak sang singadubu law na bahonabada matam sang mana maram oiraga Jenimski Middle sangda pung kya lengdana leiduna ngai mathau tari adubu laibak thibadi Jenimski Middle sangda athap mafam singdi asibak sang law lakliba miyoi singna ngihak pothana ba mafam amadi toilet na singba leitabana maram oiraga awabu khudong sadaba kya mayungnare maram aduna Chief Minister gi miyeng makhada leiriba Jenimski Middle sang sida miyamna ngihak pothajaba yanaba mafam sing matik sana singba sagat pibaga loinana matam sunaba public toilet singsu Jenimski director ga tanabiraga atuba matamda sana bohotna biyo hainsu Jenimski Middle sangda asibak sang law lakiba miyoi singna phongdorakli makasa tharakpo oina pongna pham pauksi dige to pamaruiba paukhranamo Myanmar mase tana kaibiga akiba leire president military na lenga liba Myanmar gi president na China gi ngkhoi thangnariba Myanmar gi sarukta violence ki thodok mapung phana lakshin mangamda ba sina Myanmar sima se tana kaibiga akiba leire haina phongdokre Myanmar military junta na English nganiga kunga mathuti military ku tawduna lenga pai khibidi leba gi awang nongsup amasum kha nongpok ki sarukta pro democracy amasum ethnic minority insurgents na leptan attack torak pass na khwaidigi sawu singnaba moidi president Winswen leba asigi national defense and security council gi mifamda phongdokibada karigoma government national leba asigi ngamkhai lamdamna thokliba thawdok sing mapung phana laksanba ngamdrabadi leba asima se tana kaikhragani hausik laidibi issue si yamna section control tokba mathoktai hausiki oina issue si khwaidigi maruoiba am oiri masida leba asigi mipung khudimangna tatmadoda mateng pangba mathoktai Hana British colony oiramba lebasina lebasigi apun me saktam sagatpa ngamdaba si military gi power kaktana oidi haina president phongdokhi panbayai Myanmar si English ngani ga kunga mathuti military general na ku tawduna Aung San Suu Kyi na lusingba democracy gi lenga laukthokraba matung nagi sarang na ba phibam da lerakibani lebasida hauji Relief Alliance na awang thangba saruk khudum chankrabani masida China gi ngangkhoi thangnaba saruk sing yauribani awang thangba Sunny State mapangal kalaba
आर्म ग्रुप अहुमना पुनसिलगा मिलिटरी गा अकन ममोना खुथोंनाबगा लोइनाना हौखिबा चयोल खरा असिदा टाउन अमसु मिलिटरी आउटपोस्ट क्या खुदुम चनख्रबनि लेबाउसिगी फिबम सोक्चिलकपगा लोइनाना युमथंगनरिबा चाइनागी फॉरेन मिनिस्ट्रीना बाइजिंगना म्यांमारगा थंगनरिबा मफमसिंगना सिक्युरिटी अमसुम तंगदु लोइताबा पुरकनाबा होनागनि पार्टी खुदिमंगना खुदक्ता उंखनबा लेपियो हानसु तक्सनखिबनि म्यांमार गवर्नमेंट कोऑर्डिनेशन लेतबा मोंगना मिलिटरी पोस्ट सामरोम थबक तौरी जुंता गवर्नमेंट असिना लेबाउसिगी क्रॉस बॉर्डर ट्रैक तौबगी ख्वाइदिगी मरोइबा मफम असि कंट्रोल ओइबा ngamdabagi फिबमदा लाखरे हारिबा मफम असिदा लेबाउसिगी ललोन नीतिकी थबक सारा निफु सलारिबनि लेबाउसिगी रेवेन्यू लाफमगी असोब मफम अम ओइरिबनि सन स्टेट खक्तदा पुनमी लिसिंग यांखैरो मफम अदु थादोक्तुना सेनाखरे मफम असिदा एरोप्लेन सिजनदुना लंदाब अमसु बॉम क्या पोखाइदि मी क्यादि चाइनागी nganफैद लानसिनग्रैनसु यूनाइटेड नेशन ngasi फोंदोकपा लेखरे ऑपोजिशन ग्रुप की लुसिंग तत्मदोना मिलिटरी कू तौरपदी हौजिक ओइरक्लिबा फिबम असिना मिलिटरी की ओइना ख्वाइदिगी असोनबा मोइरि अतोपा बामर्स पीपल्स लिबरेशन आर्मी की लुसिंग हाई रेबेल्स एलायंस ना म्यांमार की आर्म मिलिटरी थेंगनबगीदमक सही अमा हेना थौरांग तौदुना लाखिबनि हौजिक चथरिबा ऑपरेशन असि ख्वाइदिगी सौबा माइ पाकपामनि जुंता गवर्नमेंट पु यानिंगदबा ग्रुप सिंगना यामना नक्शनना थबक तौरि सागैंग रीजन म्यांमार गवर्नमेंट का सब मानब मौंगदा नेशनल यूनिटी गवर्नमेंट की एडमिनिस्ट्रेशन चथरियनिसु लुसिंगबसिना फोंगदोखियना पाउसिता मखा तरक्ली अमरोमदना कांगपोकपीदा मियामना प्रोटेस्ट तौखरे नोंथोंबम बिरेन सिंगाना लुसिंगबु मणिपुर गवर्नमेंट अतमदना इंजस्टिस साथयमसुम लॉ एनफोर्समेंट की थबक तौwi हैना मराल सिरदुना ngasi कुकी जौ फुरुकी मीसिंगना कांगपोकपीदा खोंजंग संसिंखरे अमदि मणिपुर पुलिस ना फजनकिबु कुकी जौ फुरुकी मीअनि थादोकनाबा डिमांड तौखरे पाउसन हाई कांगपोकपी डिस्ट्रिक्ट लेबा ब्रिगेडियर्स थॉमस ग्राउंड ngasi masing yamlaba miyam maruoina nupisingna punki amasum mifam pangthoklaba matung national highway anida rally ama satlaba matung SP कांगपोकपी की ऑफिस फावबा लाखि rally edu saruk yakibasingna ain kaina phajunduna thamliba kokijau gi miani thadu aikhoi asuma pami no more state forces power no selective injustice no selective enforcement of the law haibna singbu khulauk lakhi tungda rally edu saruk yakiba miyamna SP कांगपोकपी की ऑफिस ममांगना नेशनल हाईवे परिंगदा वोकत मिफम फमकी मदुना मरम मोइरगा हाईवे असिदा गाड़ी चथोक चसिनदा अकायबा थोखि लम्मी की मफम क्यादा टायर अमदि उसिंग पसिनदुना मैथाकी लम्मी की मफम क्यादा नुंग कया पसिनबुखि नेशनल हाईवे की मफम क्यादा गाड़ी क्या पदुना लेकी दुकान सिंग थोंग हांगनखिदि ललोन नीति की थबक पुना लेपखि वोकत मिफम मदुना सरुक याकिबसिंगना फजन किबा मरा लेतबा मियनि थादोरक्तुना सेनापति कांगपोकपीदा पुरक्त्रिबा फावबा अखोय मफम असिदगी हलोय कंडीशन यावदुना थादोकदबने हैब खुलाव लाखि कमिटी ऑन ट्राइबल यूनिटी कोतुगी जनरल सेक्रेटरी लमिलु सिंगसिन हाय मियामगी सेंटिमेंट असि लुसिंगबसिंगना कंट्रोल तोबा ngamlaroi अतमदना इनजस्टिस अमसुम लॉ एनफोर्समेंट चथरकपा असिगी मयुक्ता मियामना खोंजंग संगसिलकपा हौरे अहिंग यारेकपा मथौ तारबसु मियामनि SP ऑफिस ममांगदा अहिंग यारेकने हैबा हाइबा होरक्ले कुकी जौना नमना खुंदाबा मफमसिंग अकन ममोंगदा लॉ एनफोर्समेंट चथदुना मरा लेजद्रब कुकी जौ मिसमदा अरानबा मराल सिजिंदुना फजनबा होरक्ले मसिगी मयुक्ता मियामना संगसिलकलिबि इहौसी मियामगी लुसिंगबसिंगना कंट्रोल तोबा ngamdre मरमसिना मियामगी इहौदा थोलकपा पामदबा थौदोकसिंग दाइट एंड बैलेंसिंगागी गवर्नमेंट पुगदबनाखि अथेंबदा फंगबा पावदा मियामनि SP ऑफिस ममांगना मखाताना खोंजंग संगसिंगकी अदुंगपु हाईवेदा अथिंगबा थमलंबा दु लंबी चटपसिंगदा अवाबा पीदनबा वखलोंदा मतम खरा कोमथोक्तुना गारीसिंग चलनखि हादि खोंजंग संगसिंगकिबसिंगना इशू असिदा मखाताबा अकनबा खोंजंग ओइना टोटल शटडाउन थंबा अमसुम ऑफिसिंग पिकेटिंग तौबगी खोंजंग लाकपि हाय हाइदेनसु पाउसदा मखातारकली लुसिलकपोइना टेंतकना हेडलाइंस ओइना मैमना थमजगे ngasiगी कर्फ्यूगी कोमथोकपगी मतम कर्फ्यू कोमथोकपगी मतम इम्फाल ईस्ट इम्फाल वेस्ट अमसुम थौबाल डिस्ट्रिक्ट अयुक पुंग 5 नुमिदांग पुंग 10 फावबा अदुगा बिष्णुपुर अमसुम कक्सिंग डिस्ट्रिक्ट की ओइना अयुक पुंग 5 नुमिदांग पुंग 9 फावबा कर्फ्यू कोमथोकपगी मतम अदुगा हुस्कुइनदि मियाम पाव सिसु मतंग से लुसिनजरगे अमसुम मियाम पुना नोबा अपडेट ngamina sen सुसिनल सिगी मेकेदिगी मियागी मफमलसु मखाताना थमजरी।